Mau kharana phizet phigai setuna Facebook ta viral chanaba honariba se khudakta lepkadabane KMWO viral chanaba honabagi mahutta aphaba mama ama oinaba honaviyo Nasir iramda masida nongma kangdana crime kaya thokliba sida thauna hapa oina mau yauna nupi oibisingna masagi chanabe kauthoklaga mapangi phizet phigai setuna viral chanaba honaragliba se kangleisa singge laibak thivane asigumba thawong ase khudakta lepkadabani haina Kangleipak Minority Welfare Organization KMWO Manipur gi President MD Nasir Khan thadorokpa cherola man haide cherola sin hai nakalamaromda mau kharana mau punna mangthokpagi thawong khudakta lepiyo mau singna Facebook pairaga leisabi saduna fi thongdaba fizol kaya setuna viral chanaba photo video thagatuna hodariba se tasengna mapuroiba singna thingba ngamdabra natraga iramdamda lediba kangleisa singbu Thawai usitabagi da haina lupasina lawdaba ngamday ngasigi iramdam asida lairiba CSO sing amade lusing purel kaya na isage inat kanaba amade puwari kaugduna bahonaragliba talaksida mapanlamgi sanabi pamduna viral sanaba honavada fi thongdaba phizet kaya setuna video semlaga upload tawrakpa se tasengna iramdam asida lairiba kangleisa singda amuba kali taisin banay masida ngaklibade iramdam Manipur gi fajakraba nat ki fizolbu hundoklaga Midam gi matau tamduna iramdam sida hinge khalliba nupi singge nungi wahan thoksine masi miyam na khangpham thoktabra nupi singna phizet phigai setuna nupa singbu kai horaga crime tholakpa matamdana nupa singna sairak phangi haibase nupi singna khangbana makhoina tawningba tawrakpane asigumba thawong satharagliba sida organization asina tuminna yengduna laithokpa ngamlakloi amade iramdam ge yaifana bahona riba lusing purel singnasu tuminna laisinpham thokte haide Mau kaya na Messenger, WhatsApp, Facebook, post group kaya semliba sigi kanabana karino. Masina miyam da kanaba piba group te khara khakta ne. Group kharana ithak irang da tawduna khangna chanaba kaya haptuna mawong maril tada ba thabak thawong kaya chatharakle. Asigumba maram kaya asina nong makangdana mau mangkhiba madde nupi oibisingda thoganingda ba thokdo kaya thorokliba ne. Hairiba pumna magasidagi kalaugi hairabade mau oibisingna Apaba maikairom da mai onsilaba matamdada waithokani hairaduna mapuroiba amagi thogdangsu thogdok wathok thokloktringaida lawbi ho thogdok wathok thokloktringaida aigi loina bibu sena haudraga thoganingdaba thogdok thokraba matungda nupa khakta sairak piyu haina miyamna lauriba se tasengna nupa oibasingbu khonggauna bani haina lawdaba ngamloi asigumba thogdok ase thoglaktanaba aigi loina bisingna kari chatle kari tauri haiba mapuroiba singna kumna yengsinpham thoe Apaba mama apaba kunai oinaba honarabade nupi singbu awang bathakta miyamna ikai khumnarakani haibase nupi oibisingna kaufam thokte haire nupi amasung nupa singna viral pambagi damakta phizet phigai setpagi matam natte amade natabali chatpham su thokte aigi cha ipuroiba senagadaba matamda sena haudraga nisada laisuruba matamda mau kayana ningba kaibagi kholau laubana kanaba phangloi pumna makasidagi kalausi hairabade nupi oibisingna Iramdam ge phizet setuna mau mama amagi thodang matam sana lawba ngamlaklaba matamda iramdam asida thokliba thoganingda ba thokdok wathok singdage kanba ngamgane mama ama oibagi thodang kauthoklaga Facebook ki admin oiduna leiba mau kaya yaure makhoi gumba sinasu hena nupa sing mangan bada thodang laure nupa nupi pakhang leisabe mau punsinduna afaba group kaya semgatuna iramdam ge thogal tawbagi mahutta Admin oibasingna tongan ba group semduna senda lambi da sangsin bagi mami su tarakle maramasina niyam tadaba group thengnarabade lupasina logi mateng logduna cherak phangana na bahonagani hainasu cherola sina makhata na phongdorokle sengdoksaba ai hizam noinoi channel mamingna noinoi gaming aina live thabada palaidaba wahi khara pankibadu party RPF amade leibak miyamda lanjare amukhana tawjararoi haina haijare Sengdoksaribe hizam noinoi chanu Sengdoksaba ai senjam thoithoi ba maitai channel mamingna DSP thoithoi aina interview lawbada palhaidaba mayam khunai da chana sunadaba open oikibadu party RPF amade leibak miyamda lanjare amukhana tawjararoi haina haijare Sengdoksariba senjam thoithoi ba maitai hargi awatpa leite lana sandokpiganu Bisojit Lamdam masida hargi awat palaite miyamda har yanthongnaba process satpada khajiktang nangnadaba oigane masigi gudong saba lawduna kanagumbana lana sandoklibasi tobiganu haina Power Forest amadi Agriculture Minister TH Bisojit na phongdokhre
Local Area Development Fund ge makada kongba irongda sakiba kongba irong community hall hangdokpagi thoramda minister na makata na hai har pu haibada har pi da yaude kanagumba na lana sandoklibase oida pada ba thabak tobigano miyamda lana sandoklibasing mapuna chaloi har gi matangda ikoi puna wakhal taminase kanagumba na thongjo kendrada hauzik lediba har ge minister asina paidringai da de har marang kaina phanglamme adubu hojikti mahagna hargi minister pairakpadagi har phangdre haina lana pauthokle aina hargi minister paidringaida har yen baduna chapchai aduga hojik minister oiraga har tapta ikhei yen basidana har phangdre haibasibu kanana yaningadoino haina hangladuna har phangdabasing mari lenabo office ta satpiyo soidana har phangani hairaduna thongju kendra asi manipur gi haurakphamni kaubiganu haikhe bota sel yamna pide haiduna Nota da thadabasu yauke aina bot lepada kanada su sel yen kiba leite sel pide haiduna bot thadadabasing thada ninglaga thadau thada ningdraga to o aidi bot sel sungyen yedloi bot ki damak sel yelaga bot kaga ni khanba midu ayhakti natte ayhakti miyam gi thogal tawge haibagi bot lepane bot sel yen si haiba worker sing aingonda sangbira kanu haike Thaubal kaksing da har phangloidra haina mi painare lomi lo Thaubal District Agri Office ta kaksing yauna laumi lising taraga marigi urea har launaba queue list leire amukna nongmada miyoi chamaga yankhaidagi chani phawba pigane aduga amuk office asigi gate urea har stock ta leitre haina apunba laumi loop Thaubal ge secretary gi cherol amana haire cherol asina makha taraduna hauzik har saibagi matamasida har saiba phangloidra haina mi painare laingakna yengsin biduna laumi singda har phangan biu haina su phongdorokle India da han boina travel history leitaba monkey pox case ama Delhi da thengnare India da han boina mapal leibak ta satpagi history leitaba masagi chahi 38 rom suraba nupa ama Delhi da monkey pox nare haibagi case ama report tawrakle haina ngasi Loknayak Jai Prakash Narayan LA JP Hospital gi medical director Dr Suresh Kumar na phongdokhre Manipur da laupham chada humbudra romda ikangi awaba mayok nare Lupa crore kaya changna sakhiba dam sing ngasidi kang khathang tare Manipur da lopham chada humbudra romda ikangi awaba mayok nare Lupa crore kaya changna sakhiba dam sing ngasidi kang khathang tare Laingak na athubada mijeng changduna laumi singgi awaba kokhalu haina Manipur laumi lupna akan bawafam thamlak le pung nifu nipan ki tongjai maril bange phire phena sesil han khibaga loinana maikai kaya dagi sawalak le tongjai maril ol kasar road haina khangnaba Bisnupur dagi Rengpang phawbagi lambi paring ase semjin bina ba kayara khana laingak ta taksil lavasu thawoidana laithokpaga loinana laingak ki maikai dagi lambi paring ase semgani haina thajaba piraklaga thabak oina paikhattababu yaningdaba phongdoktuna Rongmai Naga Youth Organization Manipur RNYOM amasung National Highway Surveillance Committee NHSC na lambi paring asida hayeng July 15 ge numidang wairam pung 6 tage kaukiba pung 9 gi ban gi firep Hena sesilhan baga loinana tongjai maril All Kasar Road Transporter Union na mapung phana sawatkani haire Aroi bada tabi ri bapum namakpu thagachare